India amadi vinijuyellagi mrakta energy sector da punna thabak tawduna economic cooperation expand tawgaduri. DMK India block da yaudre maramaduna thasi ki tawda pangthokani haibi mifam da DMK saruk yaroi. Hajik paw sandona mo pijari. West Asia da tholiba conflict asina maram oge thengnariba crisis nathona bipan da India amadi vinijuyellagi mrakta energy sector da punna thabak tawduna leba anigi laibi economic cooperation hana dagi expand tawgani haina Ministry of External Affairs Secretary Rudra Tandana phangdokre. Lebagasi Prime Minister Narendra Modi amadi Vinijuyellagi acting President Delcy Rodriguez ka ngasi ayuk unaduna lebag anigi mrakta afaba mari thamnanuggi matangda wari sanakaba matang Ministry of External Affairs ki Secretary Rudra Tandana permission pigiba media breaking amada hai crude oil supply tawbada malemda Venezuela homsu mafang kan mangamba leba ama oiri manmaduna ngasi Prime Minister Narendra Modi amadi Vinijuyellagi acting President Delcy Rodriguez ka unadana wari sanakiba asileba anigi marakta energy sector da partnership oina thabak tamina bi panam da wari sana phaibasi masana takpani. Sahi ki agi mamangi India hai baleba si stable oi baleba ama oiduna lakhiba sina maram oiga energy sector da haib the upstream ama downstream da India ama di Venezuela marakta punna samina ba yakani haibigi thajaba Venezuela mafam da chamu thajaba lei hai baleba anigi mafam da leiba tawbung abagi mapangla se energy sector da punna thabuk tamina ba yabagi lambi se masana lakse bani haina se phongtoki Rudra Tandana makata jan hai India ama di Venezuela marakta energy sector da punna samina da thabuk tamina ba khana ba leiri Hojik phabu oina kari karam bahiram da yana prokte energy sector da partnership oina thabak tawani haibidi matang dedi confidence nen thamdi adu lakadri bitungi matam mase India amani Venezuela gi marakta energy sector da punna chamina da economy da yamna chauna expansion amal laklagani asi Prime Minister Narendra Modi amani Venezuela acting President Delcy Rodriguez ki marakta punna phamina duna wari sanaki pati matang da bakhata da Rudra Tandana phondoki da Venezuela da leiba mining critical mineral pharmaceutical amadi automobile yauna tongan sector in India gi leiba company sing invest over yabagi kudung saba phanawi dam ton sinu wari sanaki Venezuela hari balaba si research na thalaba telenama sumna suba nomba kanba pak chawleba mani Venezuela gi leiba khutsa haiba amadi suba nomba kanba sin maram morga ngasi leba si wata pada leba ma abidu oiri maramadu energy sector khakar na tana animal husbandry transportation agriculture equipment automotive sector amadi pharmaceutical gi lamda leba ani marta partnership oidana puna thabak tomina ba yabi khudun jawa ma soida legin hani jum hana makha taki Tamil Nadu da pangthoki ba assembly election da Congress party na thangi ba khongthang aduna maram ga hojik phawal China ko palaitri maram aduna thasi ni pana pangthokani haiba India block da yawa party singi oiba nifam da Davinda Suminetra Kaskam DMK saruk yaro haina party asi leader TKS Ilan Gobana phongtokre leba sing maming leba news agency ama ka khana na unabda DMK ge leader TKS Ilan Gobana phongtoki bani news agency adu ka khana ba unaba du da Ilan Gobana hai DMK India block ki saruk ama oidre maram aduna thasi tawta pangthokani haiba India block ki oiba apunba mifam ase DMK saruk ya dana ba ki ware asi lobani Congress party ki maikati lakare local body election amadi parliament ki election asida thbk ke question election mayona gani haina phongtoki balaike Congress party ne nona khongda lebu afam asida takpadi DMK amadi Congress party amato oina zamina dre haba takpani maramaduna thasi tawta pangthokani haiba India block ki mifam asida DMK na mataw karma saruk lagado bin haina se DMK gi leader TKS Elangoman number khata na phongdoki Cyclism maning tamna Manipur gi chatning mafam na sappa yanbiu malem thonga Maleng mafam kyara cyclism maning tamna chatning mafam na sappa halaga Manipur da leibe cyclism Manipur gi tonga tongan phangsing da maning tamna sappa yan tu pakari gino World Wide Cycle Day thoram asi Manipur da di yamna thamoi songna pangtholi haina social activist cyclist malem thonga na phongdokre wafam asi ngarang World Bicycle Day ga mari leina na Manipur gi cyclist na Manipur pham jina maning tamna cycle thokjona sappa yanbiu Hajana DC Bisimpugi Kutang India Home Minister Amit Shah memorandum pisin balak pada mari na pawising da malem thongam na pawising da phongtoki bani cyclist malem thongam na makhatan hai sahi si megi manga da Manipur governor amsung chief minister cycling for Manipur peace haiba khongchet ama Chwasam poram su kampo bidisa na bahajeki adubu ITLF amasung kotu haiba lupani sina mahaki khongchet adu district ani adu da landuna
landuna chatpa yaru haina yamna kanna athingba piraki marmaduna athingba piraliba santi pamdaba lup asing mathakta manipur lengana logi oiba akanba action lakhonaba haijaki adu manipur lengan tabiraktabana supreme court amazong high court che thaduna sumoto case lakhonaba haijaki governor gi mai kai investigation tawba hore haiba wafam khangan birakhi badi leire chigumba ITL amazong court gi thong asi idago manager khanba haiduna ngasi DC Bisnupur puja elangbangi khotang de memorandum asi pisin balakoni DC Bisnupur unaba phangdrabasu ATM Bisnupur memorandum adu pisalamde memorandum adu DC Bisnupur khotang da India gi home minister Amit Shah ri yonaba ITL amazong kotu haiba organization asi lona yada balu naina lakhopi wo hai nasu panki reparatory gan kakthalakpa haibasi artisingbu mirabi thoni sadananda Lebak asi umalem na masak takpada achobo thodang loriba art and culture organization sing gi reparatory art grant kakthalakpa haibasi artisingbu mirabi gi thoni haina lamda masigi maming leraba mime director yumnam sadanda phongdokare India lenga ki Ministry of Culture autonomous body ama oiriba Saginata Academy New Delhi na sinduna tongan ba art makhal singda sahi guding pidon lakpa Saginata Academy award yen thopaga mari lena na pangthokiba festival thomda wafam machi mana phongdokibani Festival of Performing Arts featuring of the Saginata Academy award 2022 to 23 hane mingthonduna leba asi mafam chimba thona pangthogum Jawahar Nehru Manipur Dance Academy gi auditorium da ngasi pangthokiba thomda saruk yaduna sadadan hai lamdam asida leba art and culture organization kya dagi tholokpa artist kya marom leba asi malengi phambakta masak takpada achoba thodang logduna lagli asi uma art and culture organization singi reparatory granting Ministry of Culture kakthalakpa asimak artist mu mirabi thawongi haina lawi miyoibe koini pamniba pandam adura chana honabda thawai yauna matam mangana khong thangjen changi Saginata Academy award se India gi personal lanthokota ama obeda naten award si busili langni bisingi mafam de sel tung kudong sada leibina award sing da matam chana mana lanthopangam da bifim su leki maramaduna kumja 2022 amadi 23 gi award asi sahi se lanthorokpani haiki Jingdon mathada somna gi thakun thai pangi manungda China gi achauba railway station sakte lampak chongna konbagi jangda malengi khwaidagi chawba high speed railway station hen singthai ba chongking railway station haibu China na chupna gi thakun thai pangi manungda sabloi sankre station aju khanu chup China gi chongking de lai high speed train singi dama achauba transport hub ama oikadori masina lam square meter million 1.2 rong kansali amasung platform kumapan amasung railway track trangalai station asi pick awar matam da pung khoding de passenger lising tratu phawba yobagi thabak tawna gi design ni station asigi floor ni pan phawgi multi level design amalai project sibu amukai hena singthani nga helib station asi lam apakpada sabana te chingdon amang mathakta sabani engineer sina saba do hodngai mangda chingdon pumbada kakani amasung leite man hangani extra video amagi matungina extra cabin hodngai mangda chingdon adu angamba nakse amasung leimai kutemak 3D da map logani chingdon adugi saruk khara phawbadi control explosion sizinaduna loktokani workers ina thakya sangna leimai adu thawang tawgani station adu sagatpagi thabak adu thujana na engineer sina advanced robots amachung AI technology sinaki concrete floor singyam sathina high accuracy wena bidamu laser guided skid robot sinaki kg sanipan phawna yoba arumba glass panel sing thangana ba amachung thamna be special glass installation robot sinaki installation gi thaba adu saruk ahum thujin ba amachung chadam 90 rom accident gi khudong tinga oba hantan robot sing aduna glass adu yana safe amachung accurate oina kinbada workers tembangki tongan ma mechanical electronics ngamba welding robot sing sizinai amachung pung kanipangi petrol robot sing construction site adu monitor tawki masi chaka mari pamba robot sing asina lidar gumba technology sing artificial intelligence AI amachung 5G sina duna sadani furongi level ko sandhan baga loina na thabak adu mina subadagi saruk ahum yangchelali station adu concrete cubic meter million ani amachung steel ton 3,66,000 lam sizinaki South China Morning Post ki matungina project adu worker lising ni furon na chuki laimai digi mathakta awang thangba guru roof adu sabagi mahuta engineer sina ton lising tratu ki steel roof adu ahan bada laikha da assemble tawki madi matang structure pumbadu hydraulic technology sina da thangalai amachung matawam da meter yang khaitere yang ni inkhalaki
Roof adu Huangju haina khangnaba chowa u pambigi mawong manbe steel kalam chingna support tawi masi masa bareng phandokpa meter nifu mathoirum wangna thanga pesa jasi atkana ni yuara basing tholok par station adu sopang amandana bani project asi China gi high speed railway network ki sawne amasung chengdu changjiaji changsa 1 jian kunning beijing sangai amasung ruangkomna achauba city taramega khano chup China ga samnali matang asida hojigi wenedi paulo sinjari kai punang pu kai khunna pu seri